Nagasing amasung mitai sing tan na batau dana kuki singi separate administration pibe yaroi NNCN IM Bharat Sarkar na kuki militant sing asi sinaduna Nagasing ki mayok hingsa ki thawang kaya sa thali kuki sing asi mahusagi oidaba ngangba nomadic tribe amani Nagasing amasung mitai sing tan na batau dana India government na kuki singi separate administration natragana Masagi legislature laitaba union territory demand pibe yaroi haine NNCN IM na thadurok cherol amana haidi cherol asina makata na haidi bana Indian government na kuki militant sing se naduna Ukhul district ki tanda laiba tangkhul Nagasing ki mathak hingsa ki thawang kaya sa thaba aduna masigi mayak laraba khudamni Karigidamagta thawdok aduga mari leina Assam Rifles Tangkhul Naga civilian sing ki mathakta operation sathakiba aduda makhoi mamai mamit sing adu masak khangdana kupsillibano AR asi ethically amasung morally oina lobu lana season nai AR na kuki militant sing da logical amasung intelligence pithok pagaloina na makhuibu phongna saugali kuki sing asi masagi oina oidabata ngang ba hainaba nomadic tribe amani kuki sing asi Israel gi mangkraba tribe amani haina claim tawri adubu makhoi gi claim sing adu DNA test ta support tawde manipur gi hojik oiriba scenario asi gi matang da palladuna NNCN IM na makhata na hairiba na sugi makhada kuki arm group sing asi India government gi training weapon logical support amasung financial support sing phangli India government gi maikai degi sugi mayokta kuki militant sing na sathariba ka henba thawong sing adu karimata sek tawduna makhoi gi stipend sing piri loidena kuki militant sing ipong pongna khulai paitena sathok sasin tawbada free hand piri kuki militant group sing na union territory natragana separate administration ke mong da kuki homeland demand tawribasi Maitai sing amasung Naga sing tan na batawduna PPR kuki militant sing asi ngasi phawada Indian security force ki mayokta nongmai maru amata kaptri kuki lalhuba KNO KNA KNF amasung KRA na sing ba si Indian security force ke khusam naraga NNCN IM gi mathakta operation chathai Karigi damakta kuki militant sing na Naga sing ki mayokta asawa pokhan na bathabak tawri bano kuki sing na aran ba history ke asam gatuna makhoi gi minungsi phangna ba honai kuki intellectual amasung scholar sing na iramba history ki lyrics sing asi asumba amata na tema khoi sing asi masana oidaba ngangba semjin sanjin ba kangbu ni hairi militant sing na ayat papibadagi Indo Myanmar border fencing ki thabuk kumang sausin na sangsin ba ngamdre yumthang na riba lebak sing maru oina Myanmar dagi ainkai na mitop sangsilakpa asi nongma yauna smuggling oiba thabuk thoram sing tingna ba Assam Rifles ki akarma section thoranga loina na Indo Myanmar border fencing khaba gi thabuk sa tharba so hokiba tha ani rom ki matam asida militant sing na hek leitana ayat apun piba border fencing khariba jaga sing da bom phumjinba ma sung equipment kaya huran mana sing bagi thawong kaya cha thabana border fencing ki thabuk kumang sausin bangam dri hairi Indo Myanmar border fencing ki project asi bu yengsin na bagi thabuk tawriba biaru gi maikai degi de phongdok lebana awang nongpuk state sing da lon riba Indo Myanmar border ki kilometer lising am sadruk nipuga humdoi asigi manung da kilometer kuntra hena border fencing khare border fencing khaba gi thabuk sa thariba worker sing damakta security force na maru ina Assam Rifles team na mapung phana ngak sen bagi thabuk sa tharaba sung hak leitana militant sing na yadapan kaya pibana border fencing khaba gi thabuk asi kumang sausin bangamdri haukiba February ama amasung tarag nipan da Indo Myanmar border gi Technopol district ki manung senba border area da militant sing na IET taraga mathoi phumjinduna plan torom ki militant sing aduna border fencing khariba amadi construction official sing sathuk sasin tawbada thingnaba bom sing adu phumjilam kibani mamang sahi gi December thada su border fencing ki saruk sing anirak hanna kakthalam bagi thodok laikhre mamang sahi gi August taraga mari amasung taraga manga Technopol district ki manung chanba Indo Myanmar border gi saruk te yungba fence pole sing kakthalam ki mafam adu thamba equipment kaya amasu huran ki militant sing gi maikai dagi hek leitana border fencing kha bagi thabuk asi kumang sauksin danaba apan pi bagi thawong sing chathai Indo Myanmar border fencing asi maru ina militant amasung lalhauba sing laksinaba refusing sing sangsilakpa ngamdanaba drug amasung khutsu khulai sing smuggling tawba ngamdanaba Union Home Minister na paikhatpa maru oiba project amani adu manipuri Mizoram Nagaland residence group sing masigi thabuk sing yamna toina apanba piri housing maki oina border fencing gi thabuk asi manipur gi Technopol amasung Santen district area da hek leitana apanba piba gi thodok sing lei adum oina mak Churachandpur district area sing the border fencing ga mari leina thabuk thorum sing gi ayat piba gi pawam mat leite Mizoram gi oina su border fencing gi thabuk asi hena kumang sausin naba mamang January 28 ta state asigi khwaidigi chawba CSO am oiriba Young Mizo Association gi mihut sing ga loina Union Home Minister gi thak tamifum amasu bang thokre hairi MU gi nan teaching recruitment result da BC amasung mahaki khuchabi kharna makhoi gi mung manung mari mata ngakta hablamba thengnare KSA mamang sei 2025 ki metara humdoi da Manipur University no notice tok tuna sa tharkiba aduga February 19 da result out roikiba nan teaching recruitment
adu mamingtagi pangthokkiba aduga miyambu apangba siduna khubak mayda sagun tawba recruitment process ama oirame recruitment result asana pangthokliba nantising recruitment ase BC oiriba naurem lokendra amasung mahaki BC office ta tumduna leiriba mahaki khuchabi khargi mari mata amasung imung manung ki miyoi khanba yanaba chathaba recruitment process ni haibasi yamna mayek sengle haina kese na thador pa serol amana hairim serol asina makhata na hairi bana result adugi junior assistant gi UR sitaru ki manungda mari di DBC amasung mahaki khuchabi sing imung manung sing ni haiba sapsana khangba ngamle junior assistant ki region adugi serial number 6 ta khaliba sagolban moirang hanuba maning lerak tagi irengbam joso haiba miyoi asi BC gi manau nupi oiribi irengbam sabrina gi hek pokmina ba manau nupani group B and C gi nantising post ki recruitment process adugi exam sing the assistant officer in charge oikiba miyoi amagi mari mata oina selection committee da sogut hodang lokhiba miyoi amagi masen nupa amadi screening committee da yaukhiba miyoi singi imung manung mari mata kaya paktakna khaliba si handak MU no phangthokiba nantising recruitment adu makhoi khargi imung manung mari mata thabuk hapna ba chathakiba transparent oidaba recruitment process amani haibasi yamna mek sengle MTS amasung junior stenographer post asu BC gi khuchabi oza amadi university ase thabuk tawduna leiriba miyoi khari macha imung manung amadi mari mata kaya hapsil lambagi khudam su phangba ngamle maram adura BC amasung haki khuchabi kharna satharam liba recruitment scheme asigi matang the Ministry of Home Education amasung amadi mari leinaba authority na wakat lagani khwaidagi leibak thibadi recruitment aduga mari leina university na sisinai hairiba recruitment rule asi university gi visitor na approve tawdriba CRR ni approve tawdriba CRR gi matang the recruitment process tawba yade haibasi in 2023 gi me kungama the Ministry of Education gi MU gi register da aiba serol ama tharak tuna khangala kiba leirabani henna laibak thibadi 2024 gi December 13 da pham ki university asiga executive council gi mifamna nantising CRR asi approve tawki bana MU Act 2005 ki Statute 41(5) की मतुंग इन CRR से कुछ तक चटना याय हाइन Ministry of Education की direct की वांग मदा थबक तौरिबे MU authority ना CRR से पांगथोक लेबर recruitment असिदा ngakna चटमद्रे 2024 की December 13 फम की University की Executive Council की मिफम मदुना CRR approve तौकीबना MU Act 2005 की Statute 41(5) की मतुंग इन CRR से कुछ तक चटना याय हाइरिबे University असिगी authority ना मिफम अदुदा लौखिबा वारेप की मतुंग इन तोंगा तोंगानबा पोस्टिंग की nomenclature होंगदोक्तुना rationalize तौख्रबा पोस्टिंग अमदि अनौबा पे लेवल अदुदा advertise थोकपगी महूता अयाम्बा पोस्टिंग असि हंदकी लेरकपा nomenclature द करिगुंबा होंगवा मता लेतना recruitment advertise थोक्तुना recruitment process थरकपा हाइबसि executive council ना 2022 की October 3 त लौखिबा EC की वारेप अदु थुगाइबनि क्वाइदगी हेना लेबक्तिबदि visitor ना CRR approval पिद्रिङैदा recruitment process तौबा यादे हाइबा लेना Vested interest खरीगी दमकता नमफुता recruitment process तौखिबा अदु करिगुंबा visitor ना CRR अदु reject तौरक्लबदि recruitment process असि कक्थत कदौरिब्रा हाइबगी असौबु वहंग अमु ओइबगा लोइनाना recruitment process ता post facto approval पिब्रा हाइबसि यामना चुमदबा अमनि मरम अदुना MU गी BC अमसुंग महाकी खुचा पिखरना चथरमलिबा थवोंग असिगी मयोक्ता High Court of Manipur दा केस थंगतख्रे हाइरि F-16 काइबदा पाइलट छिरे Turkish Air Force की F-16 fighter jet amma kaibada thodokta pilot adu sire haina authority na phongdokre thodok asingasi Balikesir private की Burja Izmir highway manakta thokibani Balikesir base tauba mapan suba main jet command की aircraft adu ngasi ayu angan bada emergency launching tawna ba hona bada kai kibani thodok thokpam da emergency team police amadi medical team singsin duna thijin humjin bagi thabuk sathari Balikesir की गवर्नर ना फोंदोखिबा मतुंग इन्ना हौजिक फावबदे F-16 काइफेगी मरम सबसाना खंगबा ngamdri Turkish Ministry of National Defense ना technical expert सिंग थाजिनदुना flight data यंगसिनखिबगा लोइना plane काइखिबगी सबसाबा मरम खंगदोकना होनरी मापनसोबा main jet base command असि Turkish Air Force की यामना मरु ओइबा battalion नि Cobra Tiger amadi training squad drone singba command asigi makhada lei panba yabadi malemgi oina F-16 fighter jet khwaidagi yamna leiba leibak singi manungda Turkish singsu amani Actor Gokul athokpam anticipatory bail lawkhre miyam na sakhang naba maikhang naraba actor Gokul athokpam mahaki loina bisoni athokpam phubaga mari leina Imphal West khum women police station na lawkhrak pa FIR amaga mari leina
हेक्ता फाबा यादनब एंटीसिपेटरी बेल लौख्रे पुलिस फंगबा पाउन हाई हौखिबे फेब्रुवारी 13 पैलेस कंपाउंड लेब हॉस्टल कासाल नुमिदांग बर्थडे पार्टी मत मनाव योमिनकी मफम अदुदा मखोय अनि निंगाई संगदानरकी मदुना मरम ओइरगा बर्थडे पार्टी अदु लोइद्रिंगै मखोय अनि मयुम हलकी कार मनुंग सुमहाकी लोइना बिबु गोकुलना तमथीना फुकी हाइना मराल सिरी मयुम यौरबो मतुंग दसु कारदगी सिंथरगा यामना थीना फुबिकी पाव अदु फंगबदगी सोनियागी इमुंग मनुंगी मियोय सिंग लाक्तुना महकबु हॉस्पिटल दा पुखतकी हौजिकसु सोनिया पाखतपा तुकतपा पिक थंदुना वखल लैना नारकपदगी लयंगदुना लैरी थौदोक अदुगा मरी लैना सोनियागी अपोकपा वांगलांबम गुन्नाचिना पुलिस ता कंप्लेंट तौरखी।